Census amadi NRC 1951 ke Gazette Administrative Report laina Miam lana lamjing duna MP Dr. Angomcha Bimola Koizamna NRC 1951 ki report laiti haina fongdo ki badu laibak thibani haina lup tara marigi convener Santana hakpam na fongdorakli kai sampata laiba ipsa gi office ta pangthok ki ba pawgi mifam amada wafam asi fongdok laduna mahak na hai hauzik burning topic amo oiriba NRC gi matangda MP Dr. Angomcha Bimola Koizamna Public Information Officer Home Department Government of Manipur da RTI thaduna NRC 1951 gi record Manipur lenga ki department singda leigadra karigumba leiragadi copy ama pibiu haina hangkiba wahang ama gi paukumoina Home Department na NRC 1951 gi record maintain tawdi haina hairaki Department na hairakliba si record maintain tawdi haibani record leite haibanate mahakna thakiba RTI adugi ani suba wahangi paukumda porompata leiba Directorate of Census Operations Manipur gi maikaidagi su NRC 1951 gi report ase kanana prepare tawkibano haiba aware oidi haina paukum piraki Masida census ki report lai natraga leite haibagi wafam amata yaude census report 1951 Assam Manipur Tripura administrative report aso census amadi NRC puna tawmina ki haina mayek shengna pali report asida census operation amadi NRC animal puna pangthoknaba Assam gi oina lupa lising kuntra taruk chamapan ga humputara mari Manipur gi oina lupa lising ani chamaga marifumari amadi Tripura dana lupa lising mariga supna mari center na kaithokhi Operation asida atopa third party natragana manaba ahum suba operation involved tawrei haina mayek shengna pali pumnamak asi administrative report singda yauna MP Dr. Angomcha Bimola Koizamna amadi intellectual singna law court ta NRC update tawbagi report laiti haina karamna hairibano Parliamentarian amawaina kumjali singamaga chamapan yangkhai mathoigi census administrative report asi parliament ta putoktuna challenge tawdriba karigino NRC 1951 gi report amatanga si fauba center na Manipur lengakta sinadribana karigino haina India gi parliament ta khong thinba yadabra India lengang na report asi lotion basu yaroi nongmana dragon nongmadi court ki kuthangda NRC 1951 report asi lengakta gi lownaba soidana honagani Wafam asi lup tara marina pangai haizin banate Government of India gi Gazette Administrative Report ta NRC ga census ka puna tawmina ki haibasi mayek sengna yauraba wafam amani Fact and figure pumna mag asi MP amana mataw karamna nathairaga miyambu lana lamjing bano Intellectual amadi CSO singna hairiba wafam singa si lalagadi lale haina khudam changdam puthokpiu haina mahakna haiki Mahakna makata na hai MP Dr. Angomcha Bimola Koizamna yamna toina NPR 2010 asina relevant population data ni hairi adubu NPR 2010 ga NRC ga census operation ga hiram amatada mari lainade NPR haibasidi khudam oina angang ama pokpagi municipality da birth register tawriba adu NPR gi saruk amani masidi ongoing process amani lengdaba data nate census hairiba asina decade amagi mikok thibani aduga NRC haibasina Indian citizen na kanano refugee natragana illegal immigrant singna kanano haiba masak khangdok nabagi operation amani CSO singna hairiba wafam asina kumjali singamaga chamapan yangkhai mathoi gi matungda India da changsilaki ba tribe sing adu hanagi leizaram ba tribe sing adu da yaubra natraga yaudabra khangdok minasi haibani khongthang asi yamna maktangai fadaba amani khalaga luptara marina ihawasi changsilakpani masida politician kharana NPR census NRC ahum asi chamamna haliba karigino haina sumahakna nungnangba phongdokhi census ka NRC ga punna tominagni atopa process am to tawroi haibagi yauri census ka NRC gi marakta questionnaire kya kathakani natra kathaloi haibagi yauri sigi potsi mayamsi ojabi molna natraga intellectual jingna khangna kari tawbagi moina code of law da administrative report ta yauna census ki natraga NRC gi document je NRC update tawi tawki haibagi document je moina laite na hari je kari ground da karam ground hari no Sigi document sida as a lawmaker oina parliament da phamba lawmaker am oina ma sigi administrative report se puthoga parliament na mana challenge tobam thoktabra how come sugumba document am laina Manipur da NRC gi tata pi dri se kai maram gi noi se parliament da challenge tobam thoktabra masina takudi kai noi kanda ojabu molna niyambu lan lamjingi